ꯑꯗꯨ ꯃꯌꯥꯝ ꯁꯤꯅꯦꯀꯣ ꯏꯃꯥꯟꯅꯕꯤꯅ ꯊꯥꯔꯛꯄ ꯄꯥꯔꯁꯦꯜꯗꯣ ꯃꯌꯥꯝ ꯄꯣꯁ ꯈꯔ ꯇꯧꯖꯅꯤꯡꯗꯅ ꯃꯌꯥꯝ ꯁꯥꯎ ꯌꯥꯗꯦꯀꯣ ꯐꯖꯩ ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯦ ꯃꯈꯥ ꯊꯝꯕ ꯅꯝꯕꯁꯨ ꯌꯥꯕꯗꯨꯕꯨꯀꯣ ꯑꯗꯒꯤ ꯃꯌꯥꯝ ꯑꯥꯏ ꯁꯦꯗꯣ ꯑꯃ ꯂꯩꯔꯦꯀꯣ ꯌꯥꯝ ꯐꯖꯅ ꯍꯥꯞꯄꯤꯔꯛꯑꯦ ꯁꯨꯀꯥꯏ ꯀꯥꯏꯅ ꯀꯩ ꯃꯥꯟꯂꯝꯒꯅꯤ ꯒꯦꯁ ꯇꯧꯕꯤꯔꯣ ꯑꯝꯇ ꯍꯥꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯃꯌꯥꯝ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯀꯨꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯅꯍꯥꯟꯒꯩ ꯚꯤꯗꯤꯑꯣ ꯊꯥꯔꯛꯇꯦꯅ ꯑꯗꯨꯝ ꯈꯜꯂꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯈꯟꯕꯨꯗꯤ ꯈꯜꯂꯝꯃꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯗꯕꯅꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯦꯅ ꯈꯟꯕꯤꯕ ꯃꯤꯁꯤꯡꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯃꯥꯡꯒꯤ ꯆꯍꯤꯒꯤ ꯆꯩꯔꯥꯎꯕ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯏꯃꯨꯡꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒꯤ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯁꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯚꯤꯗꯤꯑꯣꯒꯨꯝꯕꯗꯣ ꯅꯝꯕꯗꯣ ꯈꯔ ꯄꯨꯛꯅꯤꯡ ꯆꯪꯗꯕ ꯑꯗꯒꯤꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦ ꯅꯥꯕꯁꯦ ꯄꯥꯛꯀꯤ ꯐꯠꯇ꯭ꯔꯦꯕꯀꯣ ꯑꯗꯩ ꯆꯤꯟꯗꯨꯡꯒꯤꯅꯤ ꯐꯗꯤ ꯐꯒꯠꯂꯛꯑꯦ ꯌꯥꯝꯅꯗꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯅꯥꯕꯗꯣ ꯈꯔ ꯁꯤꯔꯤꯌꯁ ꯑꯣꯏꯕꯒꯤꯀꯣ ꯑꯗꯨꯝ ꯑꯩꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯅ ꯊꯥꯒꯠꯇ꯭ꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯅꯝꯕꯗꯤ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯅꯝ ꯈꯣꯠꯇꯅ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯊꯑꯣꯏꯅꯒ ꯊꯥꯒꯠꯀꯦ ꯀꯥꯏꯅꯒ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯋꯥꯈꯜꯗ ꯂꯩꯇ꯭ꯔꯦꯕ ꯍꯥꯏꯗꯤ ꯌꯨꯝꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯗꯨꯒꯤ ꯑꯗꯨꯒꯤ ꯃꯌꯥꯝ ꯁꯨꯝ ꯉꯁꯤ ꯑꯩꯁꯨ ꯊꯥ ꯑꯃꯅꯤꯗꯤ ꯁꯨꯔꯦ ꯑꯩ ꯌꯨꯝꯗꯁꯨ ꯊꯣꯛꯂꯛꯑꯝꯃꯦ ꯑꯗꯨ ꯊꯥ ꯑꯃꯅꯤꯗꯤ ꯁꯨꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯨم ꯊꯥꯒꯠꯀꯦꯅ ꯈꯜꯂꯤꯁꯦ ꯑꯗꯣ ꯐꯔꯛ ꯇꯥꯕꯗꯒꯤ ꯑꯗꯨꯝ ꯊꯥꯒꯠꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯐꯔꯛ ꯇꯥꯕꯗꯤ ꯅꯠꯇꯦ ꯇꯥꯔꯁꯨ ꯁꯨꯝ ꯊꯥꯒꯠꯂꯨꯗꯕꯒꯤ ꯑꯃꯨꯛ ꯑꯦꯛꯇꯤꯚ ꯑꯣꯏꯗ꯭ꯔꯕꯒꯤ ꯇꯟꯕꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤꯀꯣ ꯑꯩꯒꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯩꯒꯤ ꯕꯥꯔꯗꯦꯁꯦ ꯃꯌꯥꯝ ꯀꯩꯅꯣꯗꯅꯦꯕ 29 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯅꯦꯕꯀꯣ ꯑꯩꯁꯦ ꯂꯤꯞ ꯌꯔꯗ ꯄꯣꯛꯑꯦ ꯑꯗꯣ ꯑꯩ ꯕꯥꯔꯗꯦꯁꯤꯗꯤ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯤ ꯂꯩꯇꯦꯀꯣ ꯑꯗꯣ ꯂꯩꯇ꯭ꯔꯁꯨ ꯆꯍꯤꯗꯤ ꯑꯗꯨꯝ ꯍꯥꯞꯀꯠꯂꯛꯑꯦꯗꯅ ꯑꯗꯨꯅ ꯑꯩ ꯕꯥꯔꯗꯦꯒ ꯀꯩꯁꯨ ꯆꯥꯎꯅꯒ ꯇꯧꯁꯨ ꯇꯧꯗ꯭ꯔꯦ ꯍꯟꯗꯛ ꯆꯍꯤꯗꯤ ꯍꯥꯏꯗꯤ ꯋꯥꯈꯜ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯐꯖꯅ ꯇꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯗꯒꯤꯗꯤ ꯑꯗꯨ ꯇꯥꯔꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯗꯨꯝ ꯋꯤꯁ ꯇꯧꯕꯤꯔꯛꯑꯦ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝꯅ ꯋꯤꯁ ꯇꯧꯕꯤꯔꯛꯑꯦꯕꯀꯣ ꯑꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯀꯩꯀꯩ ꯈꯤꯇꯪ ꯅꯝꯕꯅꯦꯕ ꯑꯗꯨꯁꯨ ꯍꯥꯞꯄꯛꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯄꯨꯡ ꯀꯩꯅꯣ ꯇꯥꯔꯦ ꯄꯨꯡ 3 ꯇꯥꯔꯦ ꯑꯗꯨꯒ ꯄꯨꯡ 3 ꯄꯨꯡ ꯑꯌꯨꯛꯀꯤ ꯄꯨꯡ 3ꯗꯣ ꯑꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 3 ꯇꯥꯔꯦ ꯑꯗꯨꯗꯨꯒ ꯃꯥꯔꯆꯀꯤ ꯉꯁꯤ ꯇꯥꯔꯤꯛ 3 ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯒꯤ ꯕꯔꯊꯗꯦꯁꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯁꯨꯝ ꯇꯧꯒꯦꯅ ꯇꯧꯔꯒꯗꯤ 28 ꯅꯠꯇ꯭ꯔꯒ 1st ꯃꯥꯔꯆꯇ ꯇꯧꯋꯦꯕꯀꯣ ꯑꯗꯣ 28ꯇ ꯇꯧꯔꯦ 28ꯇ ꯑꯩ ꯈꯤꯇꯪ ꯇꯧꯖꯔꯦ ꯏꯁꯥ ꯏꯊꯟꯗ ꯑꯩꯒꯤ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯐ꯭ꯔꯦꯟ ꯑꯌꯥꯝ ꯑꯃꯒ ꯑꯗꯒꯤꯗꯤ 29 ꯂꯩꯇ꯭ꯔꯦ 1ꯗꯅ ꯑꯩ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯒꯤ ꯏꯆꯦꯁꯤꯡ ꯇꯧꯔꯒ ꯊꯦꯡꯅꯔꯦꯕꯀꯣ ꯑꯗꯨꯁꯨ ꯕꯥꯔꯊꯗꯦꯅꯦ ꯀꯥꯏꯅ ꯊꯦꯡꯅꯕ ꯅꯠꯇꯦꯕ ꯍꯥꯟꯅꯗꯒꯤ ꯊꯦꯡꯅꯁꯦꯅ ꯁꯨꯝ ꯍꯥꯏꯅꯕꯗꯨ ꯊꯦꯡꯅꯔꯦ ꯑꯗꯨꯝ ꯀꯦꯛ ꯀꯩꯀꯩ ꯇꯧꯔꯒ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯕꯤꯔꯦ ꯃꯣꯏꯅ ꯑꯗꯒꯤ ꯑꯩ ꯏꯊꯟ ꯆꯠꯄ ꯅꯨꯃꯤꯠꯇꯨꯗꯁꯨ ꯚꯤꯗꯤꯑꯣ ꯀꯩꯀꯩꯁꯤ ꯅꯝꯃꯛꯇ꯭ꯔꯦꯕ ꯍꯥꯏꯗꯤ ꯚꯥꯞꯇꯣ ꯑꯣꯏꯗꯕꯒꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯗꯦꯠ 3ꯅꯤꯗꯅꯀꯣ ꯉꯁꯤꯁꯦ ꯑꯗꯣ ꯉꯁꯥꯏ ꯗꯦꯠ 3 ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗ ꯏꯃꯥꯟꯅꯕꯤꯅ ꯑꯩꯒꯤ ꯀꯩꯅꯣ ꯑꯃ ꯀꯛꯄꯤꯔꯝꯃꯦꯕ ꯄꯥꯔꯁꯦꯜ ꯑꯃ ꯀꯛꯄꯤꯔꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯒꯤꯐꯇꯨ ꯌꯧꯔꯛꯑꯦ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯟꯕꯣꯛꯁ ꯇꯧꯕ ꯍꯧꯔꯁꯦ ꯑꯗꯨꯒ ꯃꯊꯪ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯔꯛ ꯊꯠꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯁꯤꯁꯨ ꯍꯥꯞꯍꯧꯔꯒꯦ ꯁꯤꯒꯤ ꯔꯣꯖꯦꯁꯁꯦ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄ ꯀꯥꯟꯗ ꯑꯩꯒꯤ ꯁꯤꯐꯠ ꯂꯩꯌꯦꯕꯀꯣ 27ꯗ ꯑꯩ ꯊꯕꯛ ꯇꯧꯋꯦꯕ ꯑꯗꯨꯒꯤ ꯑꯩꯒꯤ ꯁꯤꯐꯠ ꯍꯜꯂꯛꯄꯗ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯕꯤꯔꯝꯃꯦ ꯐꯣꯇꯣ ꯀꯩꯀꯩꯁꯦ ꯑꯝꯇ ꯅꯝꯍꯧꯗ꯭ꯔꯦꯕ ꯐꯖꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯏꯚꯤꯅꯤꯡ ꯆꯠꯂꯒ ꯂꯩꯅꯤꯅ ꯈꯟꯕꯒꯤ ꯋꯥꯁꯨ ꯋꯥꯕꯒꯤ ꯑꯩꯁꯦ ꯐꯣꯇꯣ ꯀꯩꯀꯩ ꯅꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯁꯤꯒꯤ ꯐ꯭ꯂꯥꯋꯔꯁꯤꯅꯦ ꯀꯦꯛ ꯃꯆꯥ ꯑꯃ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯕꯤꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯃꯌꯥꯝ ꯅꯣꯡꯉꯥꯜꯂ ꯆꯠꯄꯗꯅ ꯁꯨꯁꯤ ꯆꯥꯔꯦ ꯑꯩꯁꯦ ꯗꯤꯝ ꯁꯨꯝꯒ ꯆꯥꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯍꯥꯏꯇꯥꯔꯦ ꯏꯊꯟꯗꯒꯤ ꯑꯗꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯅꯨꯃꯤꯠꯇꯨꯃ
ꯑꯗꯣ ꯃꯌꯥꯝ ꯎꯕ꯭ꯔꯣ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯅꯍꯥꯟꯈꯩꯗꯤ ꯑꯗꯨꯝ ꯏꯅꯥꯎꯄꯤꯅ ꯅꯝꯕꯤꯕꯅꯦꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯇ꯭ꯔꯥꯏꯄꯣꯠꯁꯨ ꯑꯗꯨꯝ ꯇꯦꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯈꯔ ꯀꯨꯏꯔꯕ ꯇ꯭ꯔꯥꯏꯄꯣꯠꯅꯦꯕ ꯂꯩꯒꯦ ꯇꯧꯔꯀꯥꯟꯗꯁꯨ ꯐꯔꯛ ꯇꯥꯕ ꯅꯠꯇꯦ ꯑꯗꯨꯝ ꯑꯩꯅ ꯕꯤꯠ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥꯏꯛ ꯀꯩꯀꯩ ꯑꯝꯇ ꯂꯩꯗ꯭ꯔꯤꯁꯦ ꯑꯗꯨꯒꯤ ꯇꯧꯕꯅꯦ ꯑꯗꯨꯒꯤ ꯑꯩꯅꯀꯣ ꯎꯗ꯭ꯔꯤꯔꯥ ꯈꯪꯗꯦꯕ ꯐ꯭ꯔꯟꯠ ꯀꯦꯃꯦꯔꯥꯗꯩ ꯅꯝꯕꯗꯤ ꯃꯌꯦꯛ ꯁꯦꯡꯗꯕꯒꯤ ꯑꯩꯅ ꯕꯦꯛꯇꯒꯤ ꯅꯝꯃꯒ ꯃꯤꯡꯖꯦꯜ ꯑꯃꯒꯤ ꯇꯁꯦꯡꯅ ꯉꯥꯔꯒ ꯅꯝꯃꯤꯅꯦ ꯐꯃꯨꯡꯗ ꯊꯝꯃꯒ ꯐꯃꯨꯡꯒꯤ ꯃꯃꯥꯡꯗꯅꯦꯕ ꯁꯤ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯂꯩꯁꯤꯅ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯦꯀꯣ ꯏꯃꯥꯟꯅꯕꯤꯅ ꯊꯥꯔꯛꯄ ꯄꯥꯔꯁꯦꯜꯗꯣ ꯃꯌꯥꯝ ꯁꯤꯁꯤꯅꯦ ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯑꯍꯥꯟꯕꯗꯀꯣ ꯕꯣꯛꯁꯁꯤꯗ ꯀꯩꯅꯣ ꯌꯦꯡꯒꯦꯀꯣ ꯃꯥꯅ ꯍꯥꯞꯄꯤꯁꯦ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯤꯔꯣ ꯅꯝꯗ꯭ꯔꯤꯔ ꯑꯩ ꯈꯪꯗ꯭ꯔꯦ ꯅꯝꯃꯦ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯁꯦ ꯎꯔꯦ ꯑꯩꯅ ꯄꯣꯁ ꯈꯔ ꯇꯧꯖꯅꯤꯡꯕꯗꯨꯅ ꯃꯌꯥꯝ ꯁꯥꯎ ꯌꯥꯗꯦꯀꯣ ꯁꯤ ꯀꯩꯅꯣ ꯈꯪꯗꯦ ꯃꯥꯏꯅ ꯇꯩꯁꯦꯀꯣ ꯁꯤꯁꯦ ꯍꯥꯡꯗꯣꯛꯑꯁꯦ ꯌꯥꯝ ꯂꯥꯏꯠ ꯑꯣꯏꯌꯦ ꯆꯣꯡꯒꯥꯟꯒꯤ ꯇꯥꯏꯞꯇ ꯑꯣ ꯃꯥꯒꯤꯁꯦ ꯐ꯭ꯂꯥꯋꯔꯅꯦ ꯃꯥꯒꯤꯁꯦ ꯐ꯭ꯂꯥꯋꯔꯅꯦ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯌꯦ ꯁꯤ ꯐ꯭ꯂꯥꯋꯔꯁꯦ ꯐ꯭ꯔꯦꯁ ꯐ꯭ꯂꯥꯋꯔ ꯅꯠꯇꯦ ꯃꯥꯁꯦ ꯁꯤꯔꯔꯣꯏ ꯑꯩꯗꯤ ꯃꯌꯥꯝ ꯂꯩꯁꯦ ꯄꯥꯝꯖꯩ ꯑꯗꯣ ꯃꯤꯅ ꯂꯩ ꯄꯤꯁ ꯑꯃ ꯄꯤꯔꯛꯑꯁꯨ ꯑꯗꯨꯝ ꯊꯝꯃꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯁꯤꯃ ꯄꯤꯕꯤꯔꯛꯑꯦ ꯌꯥꯝ ꯐꯖꯩ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯊꯪꯁꯤꯗꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯉꯁꯥꯏ ꯇꯨꯝ ꯍꯧꯒꯠꯂꯒ ꯃꯣꯃꯣ ꯆꯥꯁꯜꯂꯦ ꯑꯗꯨꯒꯤ ꯑꯩꯁꯦ ꯌꯥꯝ ꯋꯥꯔꯦ ꯁꯨꯝꯅ ꯍꯥꯏꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯃꯌꯥꯝ ꯉꯁꯤ 17 hours ꯇꯨꯝꯃꯦꯕ ꯅꯍꯥꯟꯒꯤ ꯗꯦꯠ 2ꯒꯤ ꯄꯨꯡ 12 ꯑꯍꯤꯡꯒꯤ ꯆꯞ ꯆꯥꯅꯗꯒꯤꯅ ꯗꯦꯠ 2ꯒꯤ ꯄꯨꯡ 5 PM ꯑꯩꯁꯦ ꯍꯧꯒꯠꯂꯦꯕꯀꯣ ꯀꯨꯏꯅ ꯇꯨꯝꯃꯛꯇꯕꯒꯤ ꯈꯪꯕ꯭ꯔꯥ ꯕꯔꯊꯗꯦ ꯁꯣꯞꯄꯤꯡ ꯀꯩꯀꯩ ꯑꯗꯨꯝ ꯆꯠꯂꯤꯕꯒꯤ ꯑꯗꯨꯒꯤ ꯑꯩꯅ ꯍꯥꯏꯕꯒꯤ ꯃꯥꯅ ꯀꯣꯛ ꯑꯃ ꯍꯥꯞꯄꯤꯔꯛꯑꯦ ꯌꯥꯝ ꯊꯣꯠꯐꯨꯜ ꯑꯣꯏ ꯑꯗꯨꯒ ꯂꯥꯁꯀꯤꯁꯦ ꯈꯔ ꯆꯥꯎꯋꯦ ꯃꯌꯥꯝ ꯁꯤ ꯌꯦꯡꯒꯦꯀꯣ ꯁꯤꯅ ꯃꯌꯥꯝ ꯎꯗ꯭ꯔꯤꯕ ꯎꯔꯝꯗꯣꯏ ꯃꯥꯜꯂꯦ ꯃꯌꯥꯝ ꯁꯤꯁꯦ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯁꯦ ꯍꯥꯡꯗꯣꯛꯄꯁꯦ ꯑꯩ ꯑꯗꯨꯝ ꯎꯠꯂꯛꯑꯒꯦ ꯀꯃꯥꯏꯅ ꯍꯥꯡꯗꯣꯛꯇꯣꯏꯅꯣꯗꯣ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯇꯥꯗꯅ ꯌꯥꯝ ꯐꯖꯩ ꯇꯨꯃꯦ ꯑꯩꯁꯦ ꯃꯈꯥ ꯊꯝꯃ ꯅꯝꯕꯁꯨ ꯌꯥꯕꯗꯨꯕꯨꯀꯣ ꯅꯨꯡꯁꯤꯌꯦ ꯀꯩꯀꯩꯅꯣ ꯌꯦꯡꯕꯀꯣ ꯃꯌꯥꯝ ꯑꯍꯥꯟꯕ ꯏꯃꯥꯟꯅꯕꯤꯅ ꯍꯥꯞꯄꯤꯔꯛꯏꯁꯦ ꯕꯕꯜ ꯕꯥꯠ ꯍꯥꯏ ꯃꯅꯝ ꯅꯨꯡꯁꯤ ꯌꯥꯝꯅ ꯁꯤꯁꯦ ꯀꯩꯅꯣ ꯖꯁꯃꯤꯟꯒꯤꯅꯦ ꯃꯌꯥꯝ ꯑꯩ ꯖꯁꯃꯤꯟꯁꯦ ꯄꯥꯝꯕꯗꯤ ꯑꯣꯏꯗꯦ ꯑꯗꯣ ꯃꯥꯒꯤ ꯁꯤꯃꯗꯤ ꯃꯅꯝ ꯅꯨꯡꯁꯤ ꯑꯩ ꯖꯁꯃꯤꯟ ꯄꯥꯝꯕ ꯃꯤꯗꯤ ꯅꯠꯇꯦꯕ ꯁꯤꯅ ꯕꯥꯠ ꯁꯣꯜꯠ ꯍꯥꯏ ꯅꯨꯡꯁꯤꯌꯦ ꯁꯤꯁꯨ ꯑꯗꯨꯒ ꯁꯤ ꯂꯩꯔꯦꯗꯅꯀꯣ ꯐꯖꯩ ꯀꯂꯔꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯣ ꯃꯥꯏ ꯒॉड ꯑꯗꯨꯒ ꯁꯤꯅ ꯕꯣꯗꯤ ꯋꯥꯁ ꯂꯩꯔꯦ ꯑꯗꯒꯤ ꯕꯣꯗꯤ ꯂꯣꯁꯟ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯔꯒ ꯁꯥꯄꯣꯟ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯒꯦꯀꯣ ꯐꯖꯩ ꯁꯤ ꯃꯌꯥꯝ ꯐꯖꯩꯌꯦ ꯐꯖꯩ ꯌꯥꯝꯅ ꯑꯩꯁꯦ ꯚꯦꯂꯦꯟꯇꯥꯏꯟꯒꯤ ꯒꯤꯐ ꯑꯟꯕꯣꯛꯁ ꯇꯧꯕ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯐꯖꯕꯅꯤꯅ I feel like I'm opening Valentine's gift ꯃꯥꯜꯂꯦꯕ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯌꯥꯝ ꯊꯣꯠꯐꯨꯜ ꯑꯣꯏꯕꯅꯤꯀꯣ ꯏꯃꯥꯟꯅꯕꯤꯁꯦ ꯁꯨꯝ ꯄꯥꯝꯃꯤ ꯈꯪꯕ ꯃꯥꯅ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯁꯂꯤ ꯍꯦꯟ ꯀ꯭रीम ꯂꯩꯔꯦꯗꯣ ꯌꯦꯡꯒꯦ
ꯅꯨꯡꯁꯤ ꯌꯥꯝꯅ ꯃꯌꯥꯝꯁꯤ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯀꯩꯅꯣꯗ ꯍꯥꯞꯄꯅꯤ ꯕꯦꯛꯇ ꯍꯥꯞꯄꯅꯤ ꯁꯤꯅ ꯃꯌꯥꯝ ꯃꯥꯒꯤ ꯀꯩꯅꯣꯁꯦꯀꯣ ꯒꯤꯐꯁꯦ ꯏꯃꯥꯟꯅꯕꯤꯅ ꯄꯤꯔꯛꯄꯁꯦ kayaknya meyam irisnya ada kisah situ sini meyam sini imana lagi gift ko aduni sila ya to pagana yan nila receive ko lagi meyam sige laise aduga ta eyeshadow am lay ko khigi chichi amana bibirakpane aigi aduga sina Thailand gi kainoga juicy lip balm hai aduga aigi imanabina cake mana kapira pasna aigi manabi aigi best friend pibirakpane mana cake kai surprise to biremna mem chathokre ko mana pirakpasingdude aduga sigi flower sigi laisa aina flower base amada hapki aina flower base amma chain bane ko adu su hangdor kin ham videos na me bara na sum yeng ne namam rati ko na binam leiti bam na mem to aigi manabi aigi bestie na pure pa flower do aina flower base amada ko happy ge aina aigi flower base am lei ko adu man shibage aina sim leizare adu hangdor kin si Para kaya din lore. Ano? Yan pa sila happy na. Kita tayo. Si chap chani ba ay flower base sa mayam lay ko mayam home center ni giliza ma. Ano sina ina macha ma liza bane macha si phajai na hay macha su phajai na kumamagta. Dugisi macha sa hapani imanabi na pure lay do do ay matang ulake last time na special oy ba malay ma'am kay malam gani guest of yom ta ay hin khara pizza ge ko si pot sa yam na spiritual oy ba pot ni mo ko ano ma'am guest of lo kay waram de mali Tadi kang draba mali ko. Oh my god. Yan ko. Sebla aja. My moss. Pwede pang dito po. Dahil isa gaya. So, si plate sila half to ni ko miya. Gold plated niya ba ko. Adaga. This is from somebody who knows me well. Adaga. Ay bu pa dyan kang di ba. Ni ba yun sige sa mayam handak ki Chinese New Year do ko ano mayam just lere si pote sta half to ine kay mali ha bada mayam kung di ram gani kaya din to ingon sa laki mayam to sana si tortoise Feng Shui mayam Chinese ki gini ko si Feng Shui tortoise sinatawari man attractawari sa good health, wealth, success, growth, abundance mayam ay kara spiritual oire huzikan mayam sini ay gift aduga dresses khare dresses ide uttar rage mayam H&M dagi dresses khara lay mayam adudi boyfriend ni bigani ko adu mayam ay outfit ke khara malay outfit di uttar rage ay ni lay bana te min lay bigani ko anu personal oina dum thamjarage simangay ay birthday ke
ꯑꯩꯈꯣꯏꯅ ꯏꯃꯥꯟꯅꯕꯤ ꯀꯩꯀꯩ ꯊꯦꯡꯅꯔꯒ ꯆꯤꯆꯦ ꯍꯣꯏ ꯊꯦꯡꯅꯔꯒ ꯑꯆꯥꯄꯣꯠ ꯆꯥꯕꯗꯣ ꯑꯗꯨꯗꯣ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ ꯃꯊꯪ ꯃꯊꯪ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯐ꯭ꯂꯥꯋꯔ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯐ꯭ꯂꯥꯋꯔ ꯋꯥꯠꯂꯤ ꯐ꯭ꯂꯥꯋꯔꯁꯦ ꯐ꯭ꯂꯥꯋꯔꯁꯤꯅ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯑꯀꯥꯟꯗ ꯑꯩꯒꯤ ꯕꯔꯊꯗꯦꯒꯤ ꯀꯩꯅꯣꯗ ꯁꯤꯗꯤ ꯗꯦꯠ 28ꯇ ꯑꯗꯨꯝ 27 ꯂꯣꯏꯔꯛꯄ 28 ꯑꯗꯨꯋꯥꯏꯗ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯕꯤꯔꯝꯕꯅꯤꯀꯣ ꯑꯗꯨꯒ ꯁꯤꯅ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗꯒꯤ ꯑꯆꯥꯄꯣꯠ ꯆꯥꯎꯔꯒ ꯍꯜꯂꯛꯄꯗ ꯋꯥꯏꯠ ꯔꯣꯖꯦꯁꯅꯦ ꯁꯤ ꯇꯧꯔꯦ ꯅꯣꯡ ꯆꯨꯁꯟꯕꯒꯤ ꯅꯣꯡ ꯈꯤꯇꯪ ꯈꯤꯛꯂꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯁꯤ ꯇꯥꯁꯟꯈ꯭ꯔꯦ ꯐꯠꯇꯕ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯅ ꯄꯤꯔꯛꯄ ꯐ꯭ꯂꯥꯋꯔꯁꯤꯅꯦ ꯑꯗꯒꯤ ꯏꯃꯥꯟꯅꯕꯤꯅ ꯃꯌꯥꯝ ꯑꯩ ꯆꯤꯆꯦ ꯍꯣꯏ ꯏꯃꯥꯟꯅꯕꯤ ꯍꯣꯏ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯤꯗ ꯌꯥꯝ ꯁꯥꯡꯗꯣꯏ ꯃꯥꯜꯂꯦ ꯑꯗꯣ ꯃꯊꯪꯒꯤꯗ ꯍꯥꯞꯄꯛꯑꯒꯦ ꯃꯌꯥꯝ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯩ ꯀꯟꯇꯦꯟ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯈꯔ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯂꯩꯔꯦ ꯐꯖꯕꯅꯤ ꯐꯖꯩ ꯃꯌꯥꯝ ꯁꯤꯅ ꯍꯦꯟꯅ ꯐꯖꯔꯦ sini Miao.